आरामबाई न्यूज़ गुवाहाटी मणिपुरी पाउ ताबिरिबसिंगबु इहान हानबमक्तदा चिंगांगबम सुजितरानीना खुरुमजरी हौजिक ngasiga samlappa mariba pausing lobirase माइफाना चंगसिलक्लिबा इमालोन मणिपुरी लोनबु आसामगी एसोसिएट ऑफिशियल लोन ओहेनगदबनी हाइबा खोंजंगी सरुक अमोइना चथरखिबा पोस्टकार्ड कैंपेन की खोंजंग ngasi माइफा लखीपुर ब्रांच न सिंधुना लखीपुर की खुनौ खुमन बिनाकांदी अमदी आश्रा लबुक न चिंगबा तोंगान तोंगान मफम कयादा चथखरे ngasi gi oina postcard chani muk post office chatuna thadaki asida sunatana postcard campaign ase sonai udharbon silchar amadi borkhola na chingba mafam kya dasu leptana changsil हाईरी भारत की हानगी प्रेसिडेंट प्रणब मुखर्जी न लेखिदबदा कासार लखीपुर लेबा खोरीरोल संगलेंदसु ngasi अवाबा फोंदोखरे मणिपुरी शॉर्ट स्टोरी सोसाइटी इंडिया अमदी नहारोल खोरीरोल सिलुप आसाम न सिनखिबा अवाबा फोंदोपगी थोरमसिदा प्रणब मुखर्जी गी थवाइना लाइरमलेंदा इंगना चिकना लेरुनबा मिनिट अनि तुमिना लेदुना ईश्वरदा थौनिजखरे प्रणब मुखर्जी की थबक थौरम सिंह मतंगदा इंगुदम विनोद लोंगजम गोपेंद्रो इंगुदम सतीश चंद्र अमदी कोंथौजम नंदबाबू न चिंगबना वांगांखी ngasi asam assembly gi nini chanba numita opposition na hanglakhiba wahang singi pakhum piraduna arunodoi scheme gi matangda minister himanta biswa sarma na sengdokre masi flagship scheme ni hairaduna soinaraba miyoi sing leiba imung sing nasu scheme asigi kanaba loba yagani khainaduna mapamda halaktuna leirabi nupi sing amadi lukhrabi sing nasu scheme asidagi khudong chaba loba yagani ट्रैक्टर फ्रिज मखोंग मरी पानबा गाड़ी लेबा अमदी चही की इनकम लाख अनीदगी हेनबा मियोइसिंग लोइनना लम बिघा 15 लेबा खुंगंगी इमुंगसिंगना अरुणोदय स्कीम की खुदोंग चाबा फंगलोय हाइरी अक्टोबर थादगी स्कीम असी इंप्लीमेंट तौबा हौरगनी कंस्टिट्युएंसी खुदिंगमक्तगी बेनिफिशियरी लिसिंग 15 खनगनी अदुगा लाखलिबा सेप्टेम्बर की तांग 15 की मनुंगदा बेनिफिशियरी सिंग खनबसु लोइरगनी हाइरी अमदी नवंबर की तांग अनीदा स्कीम असिगी फर्स्ट इंस्टॉलमेंट पीबा हौरगनी पनबयाबदी नुपी सिंग खक्तदा खुदोंग चाबा पीगदोरिपा अरुणोदय स्कीम की मतुंगिना नुपी सिंगी अकाउंट खक्तदा फंगफम थोकपा सेनपम सिंग डायरेक्ट हापकनी हाइरी अदुगा इमुंग अदुदा सरकार की थबक तोबा मियोय यावरकलबदी बेनिफिशियरी लिस्टगी इमुंग असि कक्थतकनी हाइरी इंग्लिश सिंगनी कुनमाथोय की मैट्रिक सिलेबस ता चादा कुंट्रा हंथबगी मतंग पल्लदुना स्टेट असिदा अनोबा गवर्नमेंट कॉलेज 15 नौना हांगलगनी हाइरी मसिगी मनुंगदा नुपीगी कॉलेज 9 लेगनी ब्लॉक खुदिंगमक्ता अनोबा कॉलेज अममम हांगबगी पांदमने तौबतबु नेशनल एजुकेशन पॉलिसी की मखादा हांगनी हाइरी प्राइमरी स्कूल की थाकता ममालोन स्कूल लारिक तंबा हाइबदी हाजोंगना हाजोंगदा दिमासाना दिमासालोंदा लारिक तंबा फंगनबगी वाफमसु पनखी यामनमक मरुअरिबा वाफम अमना लाखलिबा नवंबर थादगी मद्रासा अमदे संस्कृत टोलसिंग थिंगजिलगनी हाइखी थिंगजिनगदोरिबासी सरकार की गाक्तनी अदुबु प्राइवेट सिंगिदी थिंगजिलोय हाइरी धर्म की मिंगदा सरकार की स्कूल सिंग रन तौबा यारोय हाइनसु मिनिस्टर हिमंत बिस्वा शर्मना मखा ताखी मणिपुर कोविड-19 की अनोब पॉजिटिव केस 150 फंख्रे 150 नाब फरदुना डिस्चार्ज तौख्रे पॉजिटिव मियोई 150 की मनुंगदा 153 मिचमने अदुगा अहुमना CAPF की पर्सनल सिंगने मुंगसी पॉजिटिव मिचम 153 की मनुंगदा तमेंगलोंगदगी अनी खक्तंगदी मपानदगी हलकपने अदुगा लेमहौरिबा 150 ट्रेवल हिस्ट्री लेतबसिंगने मणिपुर ख्वाइदगी सोगलिबा डिस्ट्रिक्ट इम्फाल वेस्टगी ngasisu पॉजिटिव केस 50 फंखी फिबम असिदा इम्फाल वेस्टा इंटेंसिव अवेयरनेस ड्राइव चथरदुना सयांग रोड सेगा रोड थोकचोम लेकाई होदाम लेरक तखे लेकाई खागेमपली एलांगबम लेकाई कैसामपाट अमदी थांगमैबन चिंगबदा माइक द लाउदुना मियामबु चेक्सिनबा हाइकी रिम्स की ICU दा लायंग लखिबी कोविड पॉजिटिव और नुपी अमा ngasi ayuk pung 6:30 मुक ताबदा लेखिद्रे महाक थौबाल डिस्ट्रिक्ट की मनुंग चना लिलोंग अतोखोंग मनिंग लेकाइदगिने महाक थारागा हौजिक फाउदा कोविड नादुना स्टेट असिदा लेखिदबगी मसिंग 9 सुख्रे भारतीय जनता युवा मोर्चा मणिपुर प्रदेश की नौना खलबा कोइजम रामकृष्णबु प्रेसिडेंट फमदगी लौथोकदबनी हाइना बीजेपी वर्कर सिंगना इम्फाल की नित्याय जुथेक्ता लेबा बीजेपी ऑफिस तंगसी इरांग हौख्रे मिनिस्ट्री ऑफ यूथ अफेयर्स एंड स्पोर्ट्स की मखादा रिम्स स्पोर्ट्स मेडिसिन डिपार्टमेंट हांगदोखरे हंदक चहीदगी हौना स्पोर्ट्स मेडिसिन MD सु हांगलगने अमदी ngasiदगी हौना वर्किंग डे खुदिमक्ता OPD सु मपुंग फाना हांगलगनी हाइरी लमदम असिगी अहल नहा खाक्तना सानरोय खुदिमक्ना डिपार्टमेंट असिदा लायंगबगी खुदोंचाबा फंगनी हाइना प्रोफेसर Y नंदवीरना
Nandabir Singha Incha Sports Medicine RIMSna Hairakli Manipur Lenga ki Director of Education S ki Maikei degi ngasi thorakiba chirol amagi matungina ZEO sing amadi school gi head sing da hauzik chathariba lockdown asi loraba matung phibam phagalakpaga school sing amuk hangdoknabagi damakta changadaba thorang singi matangda khanari hairakhibaga loinana masigi matangda September gi tang 8 ki mangoinana mathau taba information sing pikhalaknaba ZEO amadi school gi head sing da khanghankhre hairi Nagaland dagi Mirses United Nations Inglisingani Taramapangi Mingthol Pangkrabi Jessica Snockbo US Presidential Advisory Board for Asia gi Deputy Advisor oina khankre Nagaland gi Reguri Khundagi Haurakhibi Chahi Kuntraumdoi Surabi Beauty Queen asi US Presidential Advisory Board ki Professor Philip Zadabna khankhibani Asia pumbagi oina nupi oibi singi mari leinaba hiram punamaki mahakna mihut oiragani Assam da COVID-19 gi apunba confirm case masing hauzik phawbada lakh amaga lising mapan subna nipumathoi sukre lising kulhumdoi ga chani humbudra humdoi na active oiri leikhidabagi masing chahum subna taruk sukre Tripura da ngasi nauna positive case chonga subna mapan phangkhibaga loinana apunba confirm case masing lising tarani thoiga chamaga yankhai humdoi sukre lising mari ga chahum humpu humdoi na active oiri ngasi su Tripura da mioi tara covid na duna leikhidabga loinana apunba leikhidabagi masing chamaga tara humdoi sukre mato sumna awangnu pokta Tripura su covid ki phibam yamna maksathi rakle Manipur COVID-19 gi apunba confirm case masing lising taruk ka chahum marfuni thoi sukre lising ama chamapan sup cham lising ama ga chamapan supna ahumna active oiri leikhidabagi masing kumapan ne Arunachal Pradesh da apunba confirm case masing lising mari ga chamaga tarani thoi sukre lising ama ga chani kunna active oiri leikhidabagi masing taret ne Nagaland da ngasi nauna positive case yankhai humdoi phangkhibaga loyana apunba confirm case masing lising mari supna ahum sukre chatret ka marfutara mari na active oiri leikhidabagi masing nipane Meghalaya da apunba confirm case masing lising ani ga chahum humpu mari sukre lising amaga chamaga marfutara tarukna active oiri leikhidabagi masing tarani amadi Mizoram da ngasi nauna positive case ama phangkhibaga loinana apunba confirm case masing lising ama supna tarani thoi sukre chamri supna ani na active oiri leikhidaba amata yaudri India gi oina covid na khwaidagi sogaliba state singi manungda ahanbada leiriba si Maharashtra ni aduga ani subada Andhra Pradesh amadi ahum subada Tamil Nadu ni amadi awang nongpokta khwaidagi sogliba Assam India gi oina tara suba position da leiri India gi oina hojik phawbada COVID-19 gi total confirmed case masing lakh 63 ka lising nipuni thoi yokre total active case masing na lakh 3 ka lising marfuta truk sukre amadi apunba leikhidabagi masing na lising humpu taruk supna marfu yokre ngasi gi oina India da anoba positive case hojik phawbada lising yankhai mari supna marfuni thoi phangkre masida Maharashtra Assam amadi Gujarat yauna state 13 gi report chu watlibani Amadi Malemda COVID na khwaidagi sokhaliba leibak si ahanbada USA ni ani subada Brazil aduga ahum subada India ni adubu ani subada leiriba Brazil amadi ahum subada leiriba India gi marakta khenariba si subnatagi lakh amaga lising khumpu mapan khaktamak ngaishilakle aroibada atopa pausingda Hanagi President Pranab Mukherjee gi aroiba mathomangam COVID protocol ngakna mapung phaba military honor galoinana ngasi nungthil New Delhi gi Lodi Road crematorium da pangthokre ngasi ayuk Delhi gi 10 Rajaji Mark ta leiba mahaki sangai da Mukherjee gi thawai yaudraba hakjang purakhi amadi President Ramnath Kovind Prime Minister Narendra Modi Vice President Venkaiah Naidu Hanagi Prime Minister Manmohan Singh Hanagi Congress President Rahul Gandhi RSS Chief Mahan Bhagwat na chingbana aroiba ikai khumnaba utki Chairagasida leikhidaba president asigi machanupa hanagi MP Avijit Mukherjee na West Bengal gi Jangipur leiba makhoigi yum asigi mathol ama leikhidaba luchingba asigi mingda ningsing khudamoina museum kam library ama semduna mapabungna sizinaramba pochai sing paramba lyric sing namak thamgani hairi India ki top engineering college sing da ming chanabagi damakta joint entrance examination JEE mains ngasidagi hokre leibaga sigi center chatruk ka humpuda September 3 fawa pangthokadaba parikya sigi damak mahairoi lakh 8 ga lising 59 mukna register tauri
ngasi unlock 4 gi damakta sarkarna pirakhiba guidelines sing chanaba hokre covid ki containment zone nataba area singda september gi tang 30 fawbagi oina anoba guideline asina komthokpa kaya thamlibani september gi tang 3 tagi metro service hawragani adubu school amadi college singdi makhatana adumak thingkigadabani september gi tang 19 dagi miyoi chamadagi hendana dharmagi amadi rajniti gi khunai gi loidana sana khunabagi punbasing yaragani Parliament ki nongzumi fam chaliba tha sigi 13 dagi October gi tang ama fawba chathagani President Ramnath Kovind na Lower House ki mifam September gi tang 13 gi ayuk pung 8 da kaukibaga loinana Rajya Sabha gi su numit asimaktada kaukhre India gi anuba election commissioner oina Rajiv Kumar na ngasidagi charge pu bahaukhre English amaga chamapan marfumari batch ki IS officer asi finance secretary oina thabuktagi pothakhibani Israel amadi UAE gi mari mahusagi phibamda hanjilakrabagi matung leibak ani asigi marakta ahan boina commercial direct flight service paiba ngarangdagi hokre top level gi Israeli delegation puduna paikhiba puari oihoragadaba flight asina mahusa Israeli air traffic changhandaba Saudi Arabian airspace ki mathakta paikhi Indo-China border da amukasu unkhanabagi phibam ama lakre haukiba August ki tang 9 kunthra amadi kunthra mathoi da China na Eastern Ladakh ta kaihobagi thong kaya chatharakhi India gi Chief of Defence Staff CDS na su China gi mathakta warning kya su tawkhre Chinese J-20 jet anikhak Ladakh border nak na paisilakhiba du India na line lodri phibam asida India gi Defence Minister Rajnath Singh na LAC gi hauzik wariba phibam asigi matangda CDS Bipin Rawat yauna awang bathaki mifam ama ngasi phaminakhre COVID ki phibam laksilakpadagi China da school college hangba haunarakrabani adubu China na hauzik fawbada foreign mahairoi sing amuk China da halakpagi matangda warep amata lodri China da laiba Indian embassy na cherol ama thokladuna Chinese sarkar gi Ministry of Education gi maikaidagi India gi mahairoi sing China da amuk halakpagi matang natraga mathang semester gi matang da khangalakpa amata leitri maramaduna China da amuk hanbagi matang da mari leinaba website sing da toina paw launanaba Indian mahairoi sing da embassy asina khangalakli COVID laichak thorakpadagi China na foreigner sing changlakpada athingba kya thamki adubu foreigner category kharada changbagi ayaba pikhrabasu foreign mahairoi singdadi changlakpagi ayaba hauzik phawba pidri panbayai COVID laichak tholaktringai gi mamangda India dagi mahairoi lising kulhumdoi hena China da larik tamduna leirakhibani Indian astronomer singna khwaidagi lapna leiba star galaxy singi manungda ama puthokpa ngamkhre Union Minister Dr Jitendra Singh na ngasi chawthokchaningai ni amadi masak naiba mai pakpa amani hairaduna India gi ahanba multi wavelength space observatory astrosat na malemdagi light year billion 8.3 lapna leiba galaxy amadagi extreme UV light detect toba ngamkhre hairi AUDF SO1 koba galaxy asi Inter-University Center for Astronomy and Astrophysics Pune gi Dr. Kanak Sahana luchingba astronomer team amana puthokibani amadi India Meteorological Department IMD na awang nongpok amadi kha bharata numit humni asida nong kan chugani hairakli Assam Meghalaya Arunachal Pradesh Nagaland Manipur Mizoram amadi Tripura da nong kan churaba yai hairi Ngasigi oinadi Arambai News Guwahati da Manipuri Pau Sandok Chaba matang ista loisinjabaga loinana amukasu hanna khurumjari